Dear Manipur YouTube channel spring bir bama pum nang po mukha na taram nuksere han badam na maru pawa ma de thamjage moirang puren mamang sing de kuki militant sing na bom yaw na Nongmei Kapsillaktuna Landarakhre Imphal East District ki manung sana leiba mafudam police station na kon batum mukhongi tumurok tangarang nung magi chara tam tuna leingoi pek pasat ba sen missing da kuki militant sing na bom yaw na kan ba tek chak tharakraba matum ngasi ayu kangan badamuk tumukhong ga hek thangna leiba itham moirang purel su kuki khai payu sing na kol ngak pasing amade state force da bom yaw na kan ba tek chak tharakhre hairi Thaudok asni matang da pauses na phang paugi matung ina ngasi angan ba sawrak no ngalam da ayuk pung ahum ga makhai rum tarak pa adwai da ko ki kulai payu sing ni tham moirang puren mamang singlum da gi tampak lum da bom yaw na Nongmei round ka Kapsillaktuna landa ba horakhi Imphal East District Police Command gi makai da gi sukhut hantuna Nongmei round ka kap khi Nongmei kap na ba adu ayuk pung Mari taram dai adwai fawa sataki hairi ngaheglep ro matung ayuk pung taruka minatara manga rom tarak pa adwai da amuk hanna kuki kulai payu sing aduna Akanba Maongda bom amadi Nongmei Kapsillaktuna Landarakhre hairi maduda state force ki maike de Akanba Maongda khut handuna Nongmei round ka kap na ki hairi Nongmei kap na ba adu zawrak na pungkhai amorom chatharba matung da lep ki hairi thaudok alda security force ki maike de asok apan yawagi pawdi leite aduga mathangi update asina iril turen gi isel kuki militant sing na Thaothi man ba amot ai kai kya hai tharakle Cycle district ki horok Manipur gi yamna maru oiba turen singi manung da am oi iril turen gi isel kuki militant sing na Thaothi man ba amot ai kai kya hai tharakle hairi Imphal East District ki manung sanna laiba pukhau terapur phau dunu selebe iril turen gi ising da amor akai sing adu hai tharakle hai sing ase yu kangan bada pukhau gi akui bada laiba mi sing na thengna rakhi bani thaudok adu gi pauta bada Imphal East District ki police SP da S ibomcha amadi Sagolmang police station ki OC yaw department ki expert sing mafam adu da laktuna engsin kre haidi makata na amor akai sing adu tongan mafam sing da sandorok tana bagi da makta dolai thabi Damgi Satter Tinjanduna Thamkre Hairi, Ningsing by Hoki Matam Kari among the Sulay Makung to the Thaothi Heijallakp Lamdam Si Yam the Sauna Awaba Mayuk Nabagi Tavok like Ravani.